ꯍꯨꯏꯌꯥꯂꯥꯟ ꯄꯥꯎꯗ ꯃꯈꯥ ꯇꯥꯅ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠꯅ ꯂꯩꯉꯥꯛꯇ ꯍꯥꯏ ꯃꯔꯝ ꯆꯥꯕꯗ ꯑꯊꯤꯡꯕ ꯄꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯇꯤ ꯄꯨꯃꯥꯡ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯆꯥ ꯈꯥꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯃꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯦꯡꯈꯥꯡ ꯅꯥꯏꯅ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯗꯇꯥ ꯁꯥꯔꯚꯤꯁꯀꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕꯕꯨ ꯁꯤꯡꯅꯔꯛꯈꯤꯕ PIL ꯆꯔꯣꯡ ꯑꯃ PIL 3ꯕꯨ ꯉꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯤꯗꯥꯔꯊ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯀꯧꯜ-ꯒꯥꯏꯐꯨ-ꯁꯤꯂꯨ-ꯀꯥꯕꯨꯏꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆꯅ ꯄꯨꯟꯅ ꯂꯧꯈꯠꯂꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯤꯈꯤꯕ ꯗꯤꯔꯦꯛꯁꯟꯗ ꯃꯣꯕꯥꯏꯜ ꯗꯇꯥ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯊꯤꯡꯖꯤꯟꯕꯅ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯐꯪꯍꯟꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯃꯣꯕꯥꯏꯜ ꯗꯇꯥ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ PILꯁꯤꯡ ꯑꯗꯨ ꯑꯔꯤꯕꯝ ꯙꯅꯟꯖꯣꯏ, ꯑꯦꯂꯥꯏꯁ ꯄꯥꯎꯖꯦꯜ ꯆꯥꯎꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯅꯝꯕꯔ 25 ꯑꯣꯐ 2018 ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ PIL ꯅꯝꯕꯔ 19, 18 ꯑꯃꯁꯨꯡ 30 ꯑꯣꯐ 2018 ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ PIL 3 ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯅ ꯄꯤꯇꯤꯁꯅꯔ ꯑꯃ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯒꯤ ꯃꯊꯛꯇ ꯃꯤꯁꯦꯂꯦꯅꯁ ꯀꯦꯁ ꯑꯃꯁꯨ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯣꯔꯠꯅ ꯃꯦꯇꯔꯁꯤꯡ ꯑꯁꯤ ꯈꯟꯅꯔꯛꯄꯗ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯝ ꯆꯥꯕ ꯑꯊꯤꯡꯕꯁꯤꯡ ꯊꯝꯕꯗ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯄꯨꯗꯤ ꯄꯨꯃꯥꯡ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ, ꯃꯐꯝ ꯈꯔ ꯅꯠꯇꯅ ꯑꯌꯥꯝꯕ ꯃꯐꯝꯗ ꯏꯪ ꯇꯞꯂꯦ꯫ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯗꯇꯥ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁꯁꯤꯡ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯜꯂꯣꯏꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯍꯪꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯤꯚꯝ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯐꯤꯚꯝ ꯁꯣꯛꯂꯕ ꯃꯐꯝ ꯈꯔ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯐꯤꯚꯝ ꯁꯣꯛꯂꯤꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯋꯥꯀꯠ ꯑꯃ ꯐꯥꯏꯜ ꯇꯧꯅꯤꯡꯂꯕꯗꯤ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯀꯅꯥꯗ ꯋꯥꯀꯠꯀꯅꯤ ꯍꯪꯂꯗꯨꯅ ꯐꯤꯚꯝ ꯁꯣꯛꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯑꯆꯨꯝꯕ ꯐꯪꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ ꯍꯪꯈꯤ꯫ ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯣꯜꯂꯥꯎ ꯅꯠꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯨꯝꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯣꯕꯥꯏꯜ ꯗꯇꯥ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯜꯂꯣꯏꯗꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯛꯅꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈꯤ꯫